Kurumzari, Miang Tabiru Bismutaram Ukchari, Nasimaro Bapauda, All India Pre-Medical Test Amadi Pre-Dental Test Manipuri Supantokre, Matam Tenkana Lakwa Mahire Kaya Parikya Thaba Funkidre. Mapungwa Pau Pizari. Supreme Court के order अमगी मतुंग इन्ना कयारक हन्ना येथोक लोराबा Central Board of Secondary Education की मखादा पांगथोपा All India Pre-Medical Test अमदी Pre-Dental Test ngasi Manipuri su tongan center kayada पांगथोनखरे मसिगी center अमा ओइरिबा केंद्रीय विद्यालय लफेल पाता पुन महिरे चट्रे क मरिफु परीक्षा थागदबदा मतम थेंगथन लाखिबा महिरे कया परीक्षा थाबा फंगौदबदगी ममा मपा ओइबसिंगना निंगबा काइनखरे center असिदा परीक्षा थाबा फंगौदबा महिरे सिंगी ममा मपा अमदी गार्जियन सिंगना अयुकी पुंग मापन मिनिट कुंट्रा हेलपदा स्कूल गेट नमखाई नबहोना की इरांग असी हेंगलपदगी लंफेल पुलिस स्टेशन की पुलिस पर्सनल कया लातुना स्कूल गेट ता पंदुना लेरंबा ममा मपा ओइबसिंग लापना ताकथोके मसिगी ममांगदा मतम चाना लाखिबा महिरे सिंह नियम की मतुंग इना सम सांगबा यादबा सना लेना चिंगबा गाइडलाइन की मतुंग इना लौथोअंदुना ऑब्जर्वर याउना परीक्षा हॉलदा महिरे सिंह चंगन के परीक्षा थाबा फंगौद्रबा महिरे सिंह ममा मपा ओइबसिंगना ISTV दा फोंदरकपदा लम अरापदगी लाकपा यावबगा लोइनना गाड़ी की ट्रैफिक जैम थोपना चिंगबा लेखिबना मतम चाना योरपा ngamkidabani haina फोंदोनरके खितंग यरबीरगा हंदोबीबदी याबनी तादी को खजर को मपन मखाई करे ते पंची मामले मोय के दम ने न तो थिन मोय थान बने मोय अंगांग मा त्रौ चे मुको न मुला बन लापसिन न चंगे याद्रे ऑलरेडी चंगे याद्रे गार्जियन में हम जु लोइन मक थोंग थिन न खोतन गेट से अंकन न तौरे तौबसिदा अखोय सु दुम यारगति चंगजग्रगसु इचासिंजे माय कैरियर अमा ओइदोइनिना चाही अनि अहुम हंजल पैखा थाबसु यावरि अदो मोयगी खलगदि याम नुवाइते अदुबो मनुंगदा चंगरिबा अंगांगजिदि अंगांग लिसिंग अमा हेना चंगरिको अदो मोय मंगा तरुक की येंगागा इरांगजि थोयें खलो सेंटरसि पुलप कखितारगदि मनुंगदा लरिबि चा लिसिंग अमुक्सि मु मांगनि हाबगी नुवाइतबा मा खोयदा सु फिल तवेबा Inner land permit system chera halu miyam ne yaba bill athuba matamda putho maraleba police personnel chera piyo haiba davida kongbo uchekon laikon lapak apunba maira pai bill lup na ngarang numidang uchekon dagi kongbo bazar fawa maira ge khongchar ma sakre Manipur da inner land permit system chan hangadabani haiba kholau kaya lauki Manipur da inner land permit Leki draba Robin Hood ki mafamda Biramongol College Student Union na waba phongdorakli Miamgi ihul khangna sarkar asina thabak tawgadabani Robin Hood hatpa police personnel cherak pigadabani haina dabi tawri Manipur da inner land permit system athuba matamda chana halu miam ne yaba bill ama semduna puthokadabani haina tera kaichel maira paibina national highway dagi tera lokrapam lekai changniba lambi thingzinduna wakamifam chathakre Lakshmi Serial Marup Development Organization Khongampat amasung Lakshmi Micro Investor Khongampat ki members singna Robin Hood ki imung manungda selgi mateng pikre amadi ihau asida soktuna rimsta layang liba hauvism resom da su selgi mateng pangkre hairi Nongthombam Lerak Youth Development Organization amadi Nongthombam Lerak Maira Paibina Sinduna ngasi Nongthombam Lerak ta Manipur da inner land permit system chan hangadabani haina wakamifam chathakre ILP की खोंजंग सगोलदुना कुंबी अपुनबा नुपी लुप अमदी कुंबी की अकोइबदा लेरिबा स्कूल की महिरोय अमदी क्लब ऑर्गेनाइजेशन सिंगना वाकमिफम चथबगा लोइनना ह्यूमन जेन सेमदुना वाकमिफम चथखरे कुंबी कैथेलदगी हौना इसिंग चाइबी फावबा मियाम की खोंचत अमसु चथखि Moirang Electricity Colony da leba Advanced Intermediate College amadi Advanced Public School gi mahiroi singna su wakan bifam chathabaga loinana National Highway da thoraktuna Human Gen Semki mahiroi hatpa yaning da bafong dopaga loinana miyam ne yaba bill August tara manga faw bimanungda pass tau mahiroi hapada chenaba police therapy haiki JCILPS na jangsileba khongjong bu sagoladuna Naurem thong kaithel da su wakan bifam chathaki Naurem thong maira paibina sinduna chathakiba wakan bifam aduda miyam na mitop singdagi yellow missing bu kalausi mahiroi da miot mine chathaba yaning de Robin Hood hapada chenaba police cherak piu haiba play card sing thaki amarom da uripo khumantem lekai da su lekai asigi maira paibisina khumantem lekai da wakan bifam chathaki lenga pasingna miyam gi damak lepiu miyam matung injage police ki ka hemba thawong yaning de haiki
Udipok Sorbol Thingel the Sul Ekai Miam Amasung Mera Pai Visina Lambi Thingzinduna Wakan Mipam Chataki, Wakan Mipamaduda, Manipurda, ILP Chana Halu, Miam Gi Apam Bakangduna, Sarkana, Tubada, Iron Semduna, Chana Halu Haiba Play Card Sing Seasonake, JC ILPS Ki Kongjangasi Sawaladuna, Time Star Artists Union Asu, Governor Rota, Wakan Mipam Chataki, Manipurda, ILP Chana Halu, Mahirwe Hatpa Police Personnel, Cherak Piu Haiba Play Card Sing Seasonake. Kundrapam Kendra low pari lising ahumram ising tumjin kibadagi low pan by Yararo Haina long missing Nami Paiba Ponare, ising tumjin Krabama Pumsing, Nasi Sagol Mangi, SGC, Nilamani Amasung, Kundrapam Kendragi, MLA, Lokeshore Gay, PR on a Yingsin Cray, isin tumjin Krabama Pumsing Adudi, Kaibi Kumuda, Taret Kul Amadi, Lamboy Kulgi, Tonga Tongambat, Lokol, Uyumpok, Nongsum, Wakong, Haraurok, Sarotel, Tangkam, Panglo, Amadi, Kundrapam Dagi, Pangai Fawi Manung the Leba, Local Singni, ising Tanaba Lokung Tengalakpa Masung Matik Chadavana Matam Queen ising Mokalakpadagi Yam Labalafam Singasi ising Tumzin Kivani Lomi Singna Atubada Sarkargi Makedagi Pangmiaba Mateng Pangbiu Haina Fundorali. Was it low? Won't the Tariki Lokomzi, Kuli Loksan, Sanzal, Imbala Kaji Logi, Loksal Piu Harakani, a quay low cigarette have the Moina Tazibiro. Madame the Tanga, the Atom Levin, Atom with the Loki, Habi, Masum was the Lomina Copper Lenba, and the Atom Matam Nakoi, Manama Sing Tabayaba, Swen Test of Viraga, Lomi the Kitang and Drag or Genaba had even Manungi Jibika, never Honabada, when Matamatam Gasanaba, Swen Test of Viraga, Atom Matam, I know have the Sarkari meaning of the Tinjan. Kundrapam Gram Panchaki Manung Chanaleba Isiro local, Maning Charang Popi local, Awang Nendabi local, Amadin Temsa local, Hadimam Sing Asida, Low Padi Jamagayang Kairom, Ising Tumzin Kibadagi, Lingbalo Kraba Lokaya, Manglagani, Sarkana Miyang Chongbio Haina, Kundrapam Gram Pancha, Natadropa Jerol Amana, Kangalali. Rims Hospital Hanalu Nana Tamnabagi Bandamda ngasi workshop ama Institute asigi Jubilee Hall the Pangtokre Bharat Sarkar ge Ministry of Health and Family Welfare gi lamjing maka da pangtokeba workshop aduda Rims ki Director Professor S Rita Devi MS Professor M Amuba amadi Deputy Director Y Rajendra na chingba official sing saruyaki Director Rita na Bharat ki oina hospital amadi office sing Lu Nana Tamnaba Pandamda kaya kalpaki program gi paikhalakpa asi miyamna hena Kanaba Pibani Haiki Hospital Luna na Tambagi Matang the Su MS Amubana Wapum Kaya Fundoki Tangal Kaitel the Leba Chamber of Commerce Medical Care and Research Center Gimaru Evalambiki Nagyeta Malpuba Gari Kaya Tatana Kamjinuna Tambasina Hospital Asida Anayaki Lakliba Musing Amadi Doctor Amadi Nurse in the Kudungcha the Kaya Payung Hale Marile Nevasina Atubumatam the Miang Changbio Haina Sengmaizin Gram Panchayat Level Multipurpose Cooperative Society Limited Natadro Pachero Abana Kangalali Consumer Affairs Food and Public Distribution Imphal West Ki DSO na Thangmaban Kendra Ki Jun Thagi Pibam Tokpa di PDS ki Polam Singh Pitok Tana Tamlakiba Adu ngasi agency ki Kuthangda Praja Singh da Fangan Kre agent Kuntra Mangana deposit Tauraga Jingthorak Laba Cheng Singh Adu agency ki Oiba Tongan ba Thangmaban da Laiba Godown da Paisinduna Tamlakibani ngasi Hanagi MLA Joy Kisan Yauna Miyamna So Thugairaga Cheng Adu Madile Naba agency Singh da Kusinaki Joy Kisan na Phongdorak pada Chatharaliba Thawong asi Congress Sarkar na election thengnaba ngamlaroi khanbadagi apikpa wakhalon da changsilakpa rajniti ki khongthang ni phongdoki Ladiba Paliba Congress government Sina Yamna Apik Rajniti, Makoy election Tingnaba Namoro in the Kanbagi Moon, the Praza, Kodi, Metsalagatam, the same as Yamna, Mendatawi, Yamna, Pangdaba, Kogi Masagi, Oiba Wakaloni. Brazagi oiba posida akoigi agency na deposit tawjadana akoi custody relation karigi thondi machine aina mo sing ko pamisi aduna ngasi si akoi thongbengi myam ga loina na akoi dumping area da lady bising je akoi agency na akoi machine loi bitwe aduna thongbengi lady ba card holder sing na magi agency dagi sing ko ngasi di hon bi ra ya Nakalamaromda Thangmaban Lorungpura Lekai the Leba Flyo Club the authorized agency ki Kutang da Yan Thongnaba Cheng ngasi yuk Thangmaban Kendra gi MLA Oiramba case Joy Kisan na Luchingba Kangbu amana Namfuda so Thugairaga Lokthokre haina Consumer Affairs Food and Public Distribution gi LDC MD Ahmad Alina Imphal West Police ki OC da wakat kre Hiramasi ki matang da ain yoiba thabak lokot pinaba iba report ama tawkre haidi Professor Gangumai Kamaibu NEC ki member khalakpada Southeast Asia Cultural Organization na nungaiba phungdoroli Jahi asigi February thada New Delhi ki Basanta Bihar da leiba Holy Child
Auxilium School da Huran Bachangba Amadi School gi nakal da leba church sama thugai ramada Manipur dagi Maitei macha Rahul Moirangthem Chennai haina phongdora leba wafam ase yumfam yaudabani haina ngarang New Delhi da leba Press Club of India da pangthokiba paumi singa unabada Committee for Justice and Release of Rahul Moirangthem gi maike dagi phongdokre paumi singa unaba atuda committee gi mihut sing awang nopoki social activist Mairi Singh amadi Rahul gi yumgi myoy sing susarwyaki wangang khibasina phongdona kibada Rahul asi mara leitaba myoy ni Rahul masama Christian lining thazaba myoy amani asigumba thabak asi mahakna tarumgani haiba asi arama wafam ni haina phongdona ki KCP MC Mutalaga CRF Kobal Loop Amasem Haina Print and Electronic Media ki khutang da khorang bana phongdorak liba asi apang bagi khongthang ni haina KCP MC ki Central Council na lodaba ngamde haina loop asi ki Information and Publicity Military Affairs ki Secretary Paikomba Maiti gi chirora man hairi khorang ba loop asi ki Chief of Secretary Thaupuram Lanmi amani Education ga mari leinana changsilakpa New Educational Strategy Nest Program da contradict oibadagi naitom oina naitheduna Lekraba amasung lubasiga karigumba hiram amatada mari leina kidraba lanmi amani haina cherola sina haidi KCP MC gi chairman ni hairaga media gi thongda utchaiduna lub muthatpagi right khorang badalaite lubasigi oina chairman haiba fam asisu leite haina cherola sina haidi KCP MC haiba si khunai asigi sotharaga leiba lebak miyam ga loinana punna yawol lanteng changsin minari ba lub amani lubasigi oinadi yumthong kudingi lalalub lingbagi wakhalon leite lubasi Chanalon amagi makada yawol liglam chumna chaliba loop ama oibada natana Central Security Council gi collective decision makha pona program khudimak pangthotuna lakliba organization amani lubasi joina tariba KCP faction sing asi punsilaga mapangal leiba KCP ama sem naba sem saduna leiba loop amani haina su zero lasina makha tari Kurai Puthiba Nandabam Lekai gi ahal orba nupa nupi singna Tharo Devi Lampakta leiba community hall da ILP chana halu Haiduna wakami from Chathakre, Robin Hood Harpa Putu, ILP Chana Halu Haina Taxili. Robin Hood ki mung manung dal loop kaya na mateng pangli, Subam Lekai Kanglabong Lerak Semgat Sagat pa Merapai Biloop, Kagempali Nambul Mapal Women's Welfare Association, TG High Secondary School gi Mahiri Singh, Wangkai Ningtem Pukri Mapal dagi case Leina, Sanjemong Kuno Merapai Singzamay Mathak Chongtham Lekai Galaxy Club amasung Merapai bi Kurai Kangla Sangom Sang Lamjing Merapai Biloop, Dingku Road ki Dukan Pareng GP Women's College amasung Brahmapur Aribam Lekai gi nupisingna sel amasung port ki mateng pangkre. Maroiba paw mukhana pizari. All India Pre-Medical Test amadi Pre-Dental Test Manipur da supang thokre matam thengthana lakpa mahirui kaya parikya thaba pangkidre. Miyeng tabiri bisiwa mukhana krumjari.